ꯑꯩꯈꯣꯏ ꯗꯦꯠ ꯂꯩꯅꯤ ꯗꯦꯠ ꯑꯉꯥꯡ ꯑꯅꯤ ꯃꯅꯤꯗ ꯁꯤꯟꯅꯔꯝꯃꯒ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯆꯥꯄꯣꯠ ꯆꯥꯕꯅꯦ ꯑꯗꯣ ꯃꯅꯤꯗꯗꯤ ꯍꯥꯏꯔꯝꯃꯤꯁꯦ ꯇꯦꯛꯅꯤꯛꯀꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯀꯦꯅ ꯍꯥꯏꯔꯝꯃꯒꯅꯤ ꯑꯗꯣ ꯂꯝꯕꯤꯗ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃ ꯂꯩꯔꯤꯗ ꯉꯔꯥꯡ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦꯅ ꯑꯁꯦꯡꯕ ꯂꯥꯛꯏꯅꯦ ꯍꯣꯡꯁꯨ ꯌꯥꯝ ꯍꯣꯡꯕ ꯑꯩꯒꯤꯅ ꯑꯌꯤꯡꯕ ꯑꯃ ꯂꯣꯏꯔꯦ ꯃꯥꯏꯅ ꯑꯁꯥꯕ ꯂꯤꯆꯧꯁꯤꯅꯦ ꯃꯣꯏ ꯌꯥꯝ ꯑꯩꯅ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯑꯗꯨ ꯔꯤꯄꯤꯠ ꯇꯧꯕ ꯂꯥꯛꯏꯅꯦ ꯉꯔꯥꯡ ꯆꯥꯕ ꯌꯥꯝꯁꯨ ꯍꯣꯡꯉꯦꯕ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗꯀꯣ 270 ꯈꯛꯇꯪ ꯄꯩꯁꯥ ꯃꯉꯣꯟꯗ ꯄꯤꯍꯟꯒꯦ ꯂꯝꯐꯦꯜꯒꯤꯁꯤꯒꯤ ꯉꯥꯒ ꯌꯣꯟꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯏ ꯃꯄꯥꯗꯨꯅꯦ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯅꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯐꯤꯂꯝ ꯁꯣ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯣ ꯄꯦꯠ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯆꯥꯐꯝꯁꯦ ꯃꯣꯏ ꯆꯧꯁꯦ ꯆꯤꯛꯀꯟ ꯆꯧꯁꯦ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯆꯤꯛꯀꯟ ꯆꯧ ꯑꯍꯥꯎꯕ ꯑꯍꯣꯡꯕ ꯑꯗꯨ ꯁꯤꯗ ꯆꯥ ꯌꯥꯔꯦ 270 ꯑꯗꯨꯒꯤꯗꯣ 270 ꯈꯛꯇꯅꯤ ꯑꯗꯨꯗ ꯂꯦꯃꯅꯦꯠꯇꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯦꯃꯟ ꯇꯤꯗꯨꯝꯒ ꯌꯥꯎꯔꯦ ꯁꯤꯒꯤ ꯋꯨꯠ ꯄꯦꯀꯔꯒꯤ ꯃꯩꯁꯤꯒꯤ ꯑꯦꯛꯁꯔꯦ ꯂꯧꯅꯕꯁꯦ ꯁꯤ ꯂꯩꯕ ꯂꯥꯛꯏꯅꯦꯕꯀꯣ ꯁꯤꯒꯤ ꯃꯆꯥ ꯈꯛꯇꯪꯒꯤꯗꯅꯦ ꯍꯥꯏꯕ ꯄꯩꯁꯥ ꯈꯨꯇꯥꯡꯗꯤ ꯂꯣꯏꯔꯦꯕ ꯍꯥꯡꯇꯣꯔꯛꯀꯦ ꯁꯤ ꯈꯛꯇꯪꯅꯦ ꯍꯥꯏꯕ ꯃꯃꯟꯗꯤ ꯂꯣꯏꯔꯦꯕ ꯃꯥ ꯑꯇꯩ ꯄꯣꯠ ꯆꯩ ꯂꯩꯔꯤꯁꯤꯗ ꯎꯔꯤꯄꯣꯛꯇꯅꯦ ꯁꯤꯅ ꯂꯝꯐꯦꯜꯗ ꯂꯝꯐꯦꯜ ꯕꯖꯥꯔꯗꯨꯗꯤ ꯀꯩꯊꯦꯜ ꯐꯖꯅ ꯐꯝꯃꯦ ꯄꯣꯠ ꯆꯩ ꯂꯣꯏ ꯁꯤꯗꯩ ꯂꯩꯕ ꯌꯥꯔꯦ ꯉꯥꯗꯩ ꯀꯩꯗꯩ ꯑꯦꯚ꯭ꯔꯤꯊꯤꯡ ꯐꯪꯉꯦ ꯁꯤꯅ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ IDTA ꯍꯥꯏꯕꯗꯣ ꯁꯤꯗ ꯀꯣꯔꯠ 8 ꯃꯨꯛ ꯂꯩ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤꯗꯣ ꯁꯤ ꯍꯥꯟꯅ ꯀ꯭ꯂꯦ ꯀꯣꯔꯠ ꯑꯣꯏꯔꯝꯕꯅꯦꯕ ꯍꯧꯖꯤꯛ ꯒ꯭ꯔꯥꯁ ꯑꯣꯟꯗꯧꯔꯦ ꯒ꯭ꯔꯥꯁ ꯃꯥꯜꯂꯦꯗꯣ ꯐꯖꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯊꯨꯝꯕꯗꯨꯗ ꯌꯥꯎꯁꯟꯈꯤꯕ ꯐꯣꯟ ꯄꯥꯏꯗꯦ ꯀꯩꯅꯣꯗꯤ ꯂꯩ ꯇ꯭ꯔꯥꯏꯄꯣꯠꯇꯤ ꯂꯩꯌꯦꯕ ꯐꯣꯟ ꯄꯥꯏꯗꯦꯕ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯏꯗꯣ ꯐ꯭ꯂꯠ ꯂꯥꯏꯠ ꯐꯖꯅ ꯊꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯑꯕꯦꯝꯃꯒꯤ ꯅ꯭ꯌꯨ ꯐꯦꯚꯣꯔꯥꯏꯠ ꯇꯟꯒ ꯁꯪꯒꯣꯝꯒ ꯁꯤ ꯀꯩꯅꯣ ꯇꯣꯃꯦꯇꯣ ꯁꯣꯁꯂꯣ ꯇꯣꯃꯦꯇꯣ ꯁꯣꯁꯀ ꯍꯥꯎꯕ꯭ꯔꯥ ꯆꯤꯆꯦ ꯉꯥꯏꯔꯥꯖꯨ ꯍꯥꯎꯕ꯭ꯔꯣ ꯉꯥꯏꯔꯥ ꯄꯣꯛꯄ꯭ꯔꯥ ꯄꯄꯥ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯣ ꯃꯣꯔ ꯄꯤꯕꯤꯌꯣ ꯀꯩꯅꯣ ꯃꯣꯔꯗꯤ ꯁꯣꯁꯁꯦ ꯇꯟꯗꯤ ꯆꯤꯆꯦ ꯃꯆꯤ ꯂꯦꯡꯗꯦꯗ ꯁꯣꯁ ꯉꯥꯛꯇ ꯑꯣꯏꯅ ꯀꯣꯠꯂ ꯃꯥꯜꯂꯤꯗ ꯅꯪ ꯌꯥꯏꯔ ꯄꯤꯒꯅꯤ ꯌꯥꯏꯔ ꯑꯁꯤ ꯅꯣꯡ ꯍꯩꯊ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯅꯦ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯌꯦꯡꯒꯦ ꯑꯝꯇ ꯇꯥꯛꯂꯛꯑꯣ ꯀꯗꯥꯏꯅꯣ ꯋꯥꯜ ꯗꯦꯀꯣꯔꯦꯁꯟꯂꯣ ꯁꯦ ꯋꯥ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯃ ꯊꯦꯡꯛ ꯌꯨ ꯑꯕꯦꯝꯃ ꯑꯣ ꯌꯥꯝ ꯐꯖꯩꯌꯦ ꯄꯣꯁ ꯇꯥꯏꯌꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯑꯩꯅ ꯇꯦꯅꯤꯁ ꯁꯥꯟꯅꯕꯗ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕꯒꯤ ꯃꯐꯝꯁꯤꯡ ꯍꯥꯞꯄꯤꯗꯣ ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯨꯜ ꯂꯝꯐꯦꯜ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇꯅꯦ ꯑꯃꯅ ꯊꯥꯎꯗꯅꯦꯕꯀꯣ ꯑꯗꯣ ꯇꯦꯅꯤꯁ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯍꯥꯏ ꯌꯥꯝ ꯀꯥꯟꯅꯕ ꯁ꯭ꯄꯣꯔꯠꯁꯅꯦꯅ ꯇꯦꯅꯤꯁꯁꯦꯀꯣ ꯃꯥꯏ ꯋꯥꯔꯝ ꯑꯞ ꯀꯩꯀꯥ ꯇꯧꯕ ꯑꯗꯩꯗꯤ ꯕꯣꯗꯤ ꯍꯣꯜ ꯕꯣꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯋꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯈꯣꯏꯅꯀꯣ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯨ ꯁꯥꯡꯇꯣꯛꯍꯜꯂꯦꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯈꯪꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯦꯠꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯂꯩꯔꯝꯕꯗꯒꯤ 84 kg ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯍꯧꯖꯤक 77 kgꯗ ꯍꯟꯊꯔꯛꯏꯅꯦꯕ ꯁꯤꯁꯦ 3 monthsꯇꯅꯦꯕ ꯍꯟꯊꯔꯛꯏꯁꯦ
ꯑꯗꯨꯒ ꯖꯤꯝ ꯁꯥꯟꯅꯕꯗꯁꯨ ꯍꯟꯊꯩ ꯖꯤꯝ ꯁꯥꯟꯅꯕꯗꯁꯨ ꯗꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯈꯣꯠꯂꯒ ꯍꯟꯊꯩꯑꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯈꯨꯍꯟꯗꯁꯤꯅ ꯑꯩ ꯗꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯆꯥꯏꯅꯦꯕ ꯆꯥꯅ ꯍꯟꯊꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩ 76 77ꯗ ꯂꯩꯕꯁꯤꯗꯤ ꯀꯨꯏꯔꯦꯕ ꯅꯨꯃꯤꯠ 35ꯅꯤꯃꯨꯛ ꯐꯥꯔꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯩꯗꯤ ꯍꯟꯊꯗ꯭ꯔꯦꯕ ꯋꯦꯠꯁꯦ ꯑꯗꯣ ꯁꯤꯗꯩꯗꯤ ꯗꯥꯏꯠ ꯈꯔ ꯀꯟꯇ꯭ꯔꯣल ꯇꯧꯋꯣꯅ ꯑꯣꯖꯥꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯣꯚꯔꯋꯦꯠꯅꯦꯕ 70 ꯀꯤꯂꯣꯒꯨꯝꯕꯗ ꯊꯝꯃꯣ ꯍꯥꯏꯕꯀꯣ 65 to 70 ꯀꯤꯂꯣꯗ ꯑꯩꯁꯦ 5.5 ꯈꯛ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣ ꯍꯥꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯌꯥꯝ ꯀꯥꯟꯅꯕ ꯁ꯭ꯄꯣꯔꯠꯁꯅꯤ ꯁꯥꯟꯅꯅꯤꯡꯕ ꯃꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ IDTA ꯗ ꯀꯣꯆ ꯂꯣꯏꯅꯃꯛ ꯂꯩꯀꯣ IDTA ꯍꯥꯏꯗꯤ ꯂꯝꯐꯦꯜꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯀꯦꯛ ꯂꯩꯕ ꯆꯪꯗꯣꯏꯅꯦ ꯁꯤꯗꯣ ꯑꯩ ꯕꯥꯔꯗꯦꯅꯦ ꯑꯗꯣ ꯀꯦꯛꯇꯤ ꯃꯣꯏꯅ ꯑꯣꯏꯅ ꯀꯦꯛꯁꯤꯗꯤ ꯃꯣꯏꯒꯤ ꯂꯩꯅꯤ ꯑꯗꯣ ꯑꯩꯅ ꯗꯥꯏꯠ ꯀꯩꯝ ꯀꯛꯇꯦ ꯍꯥꯏꯗꯨꯗꯣ ꯁꯤꯒꯤꯁꯤꯅꯦꯕ ꯑꯆꯥꯄꯣꯠꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯥꯏꯑꯕ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯟꯊꯩ ꯍꯥꯏ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯆꯥꯏꯅꯦ ꯆꯥꯎꯋꯣ ꯀꯦꯛꯅꯦ ꯃꯃꯥꯒ ꯉꯥꯏꯔ ꯑꯩ ꯐꯨꯔꯤꯠꯁꯤꯗꯤ ꯃꯥꯟꯅꯩꯌꯦꯕ ꯉꯁꯥꯏ ꯑꯕꯦꯝꯃ ꯅꯍꯥꯟ ꯍꯥꯏꯔꯛꯏꯅꯦ ꯍꯥꯎꯕ꯭ꯔꯣ ꯉꯥꯏꯔ ꯍꯥꯎꯕ꯭ꯔꯣ ꯆꯥꯕꯗꯤ ꯉꯥꯏꯔꯥꯅ ꯅꯤꯅꯦ ꯂꯥꯛꯑꯅꯤ ꯍꯥꯏꯁꯦ ꯅꯤꯅꯦ ꯀꯔꯝꯕꯅꯣ ꯅꯪꯒꯤ ꯅꯤꯅꯦ ꯀꯔꯝꯕ ꯅꯤꯅꯦꯅꯣꯕ ꯅꯤꯅꯦ ꯋꯥꯏꯠ ꯀꯦꯠꯂꯣ ꯅꯤꯅꯦ ꯅꯦꯟꯁꯤꯔꯣ ꯀꯅꯥꯅꯣꯕ ꯅꯪꯒꯤ ꯅꯤꯅꯦ ꯈꯛꯅꯦ ꯅꯤꯅꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯪꯗ꯭ꯔꯦ ꯅꯤꯅꯦ ꯄꯩꯅꯨꯗꯤ ꯂꯩꯌꯦ ꯑꯩꯒꯤ ꯅꯤꯅꯦ ꯄꯨꯟꯅ ꯂꯥꯛꯑꯅꯤ ꯑꯣ ꯂꯥꯛꯑꯅꯤ ꯉꯥꯏꯔ ꯑꯩ ꯐꯤꯔꯣꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯒꯃꯨꯛꯀ ꯃꯃꯥ ꯂꯩꯕꯁꯦ ꯃꯃꯥꯅ ꯂꯩꯕꯔꯣ ꯑꯗꯨꯕ ꯃꯥ ꯕꯤꯛ ꯋꯥꯟ ꯑꯣꯏꯔꯕ ꯆꯥꯅꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯍꯥꯎꯕ꯭ꯔꯥ ꯆꯤꯆꯦꯅ ꯏꯟꯕꯤꯕꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯣ ꯑꯗꯨ ꯐꯖꯔꯕꯣ ꯍꯥ ꯅꯈꯣꯏ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯈꯨꯏꯉꯥꯏꯔꯥꯖꯤ ꯍꯦꯄꯤ ꯕर्थडे ꯕꯣय ꯑꯕꯦꯝꯃꯅ ꯈꯜꯂꯤꯕ ꯀꯦꯛꯁꯦ ꯑꯕꯦꯝꯃꯅ ꯈꯟꯕ ꯃꯥꯜꯂꯤ ꯕर्थडे ꯕꯣy 아직 그 깨가 안 아직 오다 살이 제가 입니다. Happy birthday 공개. birthday sa abe magiro. 서. Happy birthday to you. Happy birthday to you. Where? Happy birthday to Daddy. Happy birthday to you. Nanti. Nanti puri payaya. Ima. Nangi purit pajaye. Nene kita pergi baca bra. Kerja. Dia marah. Nanti puri. Letoro. Letoro. Happy birthday, baby. Kamu siapa? Naya sa o. Happy birthday sa Omega. Happy birthday to you. Sakit sa mga manoy na. Ngayon, bibigyan ko di saure ko. Ngayon siya mo wala. Ngayon siya mo. Ngayon, extension.
쟤쟤가 진짜 코드 빠이로 진짜 코드 빠이로 까지시 버드데 케이크 까지시 Sina kanagi no Daddy. Sina kanagi Daddy. Sina kanagi Baby kitty. Baby. Magi. Bonsai. Ayo Nenegi. Tatapag mo ba Kanawa Lauri Igabuki. Pangwan Dia Mali, dadong lang akong tawag ba? Đâu lấy rồi mà đây bởi vì này hay đi được cái gì bác ngày ra xem Chậm lắm con Thủy ngày này chứ chả này bu hay để xịt đi anh điên rồi cái gì à cũng được thấy hay hảo á Thế mà âm mà mồm đó tụi âm mồm đó ra tụi sao vậy nó tụi sao nó lừa cái gì để có lừa nhiều vậy đi sinh ăn mai này Mama and Ai bật đây đúng ạ dạ đây có ai rồi xem Cũng là đúng đó con hiểu chứ nước tôi đi Na ba ni na si Prat Ngayon, hindi na to, Uy, ngayon. ngam ni mo Ama na kay Noni. Mascara Nati. Ay, ay, Lipstick to. Ama na akang bi, ama na atsuot pi. Masuyo mo Amma Baba. Baby. 아마 빠빠이 비비 웃고 가라 빠빠이 비비 듣고 Kasi na stilo ya ka Sina atsuot akang bi ay di makano to. Baba. सीना IGTA लम्फेल की कोर्ट की व्यू ने कोर्ट काय तो लेबसिंग दो लोई सेमजनगरे टूर्नामेंट तौबिनी मोइगी हजिक ngak sanagi asimo mui humang yare sida Sikanagi happy birthday no. Papagi ya. Jadi papagi na hana. ai khang bane jingkhai ai mine ne mai ngak ta ka dai ka happy birthday sei di soi dro ha chị happy birthday sao lo Happy birthday. Vui day. mấy candle than rồi candle than rồi này Sikanagi birthday ne ba. Tay ko ko Hati sikanagi birthday no. Eggy. Na cảm tan đi. cái sei sao lo happy birthday sao lo Happy birthday to you. Happy birthday to you. Happy birthday Kamu. to Abe. mà to you very good ya tu kamu sih apa yang kamu yes very good kasih ah candle han lo thok da ba Ta du ta de kasih sih ngày siêu lo One, two, Ngày rayu ada sini. Sing mama gini. ah ini kena lagi Itu kan lagi. Sini itu. Ini itu tipi ini kok sayur. oh Ini ba. Đấy lagi sini kena lagi Dodogi. Ano ko kami am lai gì cái gì Kakak 1 2 3 rồi. Anh ngon đi học ở đâu bạn? Anh ngon đây kì. Ori lại đi ori. Ori. Kakak ori. Kak Ui. abi mana rồi Ai. Ngày nào turun ngày nào. ngày ra musim Ngày nào kalau Happy masalah siapa ya? mati lâu rồi ngày nào. Ngày ra không? Thì mà các khởi sai. Ra con. Phê phê mẹ mà thằng Sai gì đấy. một tháng sau Sao? à biết có cái sau anh ra học rồi tăng Thank you, hảo vậy hay. mình cũng vậy mà không nghe hay Không nhỉ. Mình cũng vậy mà hảo rồi. Xem vào. Mau nhỉ. mình cũng vậy mà không nghe Hảo vậy. Hảo ra. Dạ Ma'am. Cái hay ạ. Ito lagi hayo. Oh, hay ga. Ma'am, video lo po yung video ta. Thank you so much. Sige di. Bye bye. Clinic karong kan hangani have do mathang gi video da soid na haijarage. Ma'am na clinic ki matang da good wishes pibirak pa aduga khoi channel bu 1,32,000 subscriber yon bibai da ka. Thank you so much.